NRC Implementation tounabag wafam Assembly mifam puthokani Minister Khemsan September ani digi haugaduriba Manipur Legislative Assembly gi mifamda Manipur National Register of Citizens NRC satnhanabagi wafam kananaba laingaki maike digi puthokani haina Minister Yumnam Khemsan phongdokri ngasi tuan school amadi college singi mahiroi singna lamdamasida NRC tawtriba makai census pangthokpidanaba wafam Manipur laingaki maike digi center taksin biyu haiduna CM Secretary mahiroi singi mute kangbu mana Minister ga unadun wari sanabada mahiroi singda mataki wafam asi Minister na thajaba bihibni wafam asiga mari lainana CM Secretary na thadorak pa sirolamada Minister ga unabaduna mahiroi tara na saba mute kangbu aduna Manipura census tawdringeri NRC hana update tawnaba center da akanba pressure pinaba Minister taksinki loinana NRC pangthokuna lamdamasidagi illegal immigrants sing mapung phana khandoklaba matung census tawnabagi wafamsu Minister gi mafamda pukatkibaga loinana mahiloisang sing athubuda hangdokpinabasu taksingki amaromda handak pangthokadoriba Manipur Legislative Assembly session da hauzik oiribi issue asigi matangna khananaba mahiloisingi mihut kangbu oduna Minister gi pukning singki wafam sing adu taraba matung Minister Y Khemsana Mathangtha September ani degi phamba haugadoriba Assembly mifamda NRC pangthokpagi matangda khananaba lengana pothoklagani paliba lenga asina sum Manipur NRC pangthokpagi apamba lei adubu NRC pangthokpa amasum asu angam amata yaudana NRC pangthokpa haibi issue ani asi ningthina khanaba mathau dai haina Minister na phongdokhi amaromda no NRC no census haibisida ngasi tuan ba college amasum school gi mahiroi kyana thamaiban thau ground manak pulaba matung khongsat ama lakhi placard sing paiduna madi khulau kya lauduna lakhi ba mahiroi singi khongsat atu security force na khuyatong mapada thatlaga thamki pafa maduregi mahiroi tarana saba mihur kangbu ama khangalaba matung Minister ga unaduna wari sanakhibani Namdilong da Naga Meetei Apunba Khongjangda Khongjangda security yauna Miyoi tarahumdoi sokli Naga taruk mihat ki asum well fangalu haiba demand tawduna ngasi ayu Kangla Tongbi police outpost manak Namdilong da Naga Meetei community gi yamlaba Miyoi sing sangsilakpa Khongjangda security ga muknabada Khongjangdoi tara security personnel ahum sokli ngasi pung tara mathuiram tabla United Naga Council UNC gi mem khada Native Peoples Committee Manipur Joint Tribe Council Manipur na sinduna masing yamlaba Naga Meetei Khongjangdoi singna Namdilong khul gate gi hauduna Justice for 6 Naga brother haina thaba festival paiduna Kangla Tongbi tamna protest rally amasakhi rally aduna Kangla Tongbi police outpost yokshilakwa Manipur police amadi Central Armed Police Force ki masing yamlaba kangbuna thingna bokhanarakpaga loinana tear gas amadi mock bomb sing kaptana miyam tan khaina bonakhi Nagalani ki marakta muknarakpa duda Khongjang sangsilliba singi makai digi so security da nungamadi nauri kapsinki thaudo Khongjang loi nupi yauna Miyoi tara hena asu apanang khibaga loinana security personnel ahumsu asu apanang duna hospital laikana khiari tungda security personnel singna Khongjang loi singa du mafam adu digi tankhai khraba matung ahenba forcing thajinduna makhadana pamdaba thaudok sing thoktanaba akanba section thorang lokhat khiari Amaramda Naga misam taruk mihat ki asum well fangalu haiba demand tawduna Naga amadi Meetei community gi masing yamlaba Miyoi singna democratic oiba khongsat ama satada security force na ka henma thong sathaduna miyam ka hena asu apanangan ki ba thong adu boliang Naga Council Manipur akan mamongda kandem tarakli loina ngasi gi thaudo atu du siena ba security personnel sing masak hangdoktuna makhoi gi mathakta loge ba subsab action logodaban henasu demand tarakli Manipur Police na ngarang ahing nongyay da ZFD gi convener Jitendra Ningomba mayum na thiba laklamli Manipur Police na phana bokhonaragaba su miyam gi Khongjang hangadaba laiti harakli Manipur Police ki kangbu man ngarang ahing nongyay da ZFD gi convener oiriba Jitendra Ningomba gi mayum da sangduna makpo phana ba kuithi thiram lahiri thawong adu bu ZFD na kana yaning da phongdokpa loina na Manipur Police na phana bokhonaraglaba su miyam gi Khongjang hangadaba laiti harakli Imphal East ki soibam laikai da leiba citizen club ta pangthokpa pawgi mifam amada ZFD ki convener Jitendra Ningombam na hai Manipur Police na ma ki mayum da sanglaga koithi thinambagi thawang adu yamna leibak thibani
Manipur Police ki maikaydi wari sananing malerabasu official oina sirol piraktuna wari sanabagi tanja loram oiram labadi taramna olam gadabani makoina mobile phone switch off laikre haiduna ahing nongyai da laklaga koi thi thaba asidi lebak thibani Manipur miyam ki tamak thabak tawriba lusing basing ki wakalda yamna nungaitaba tonginabagi wakal khalanba amadi imung manunggi miyoi singdasu nungaitaba phawali matung tarakpar asiguma thawng asi home department gi leiriba makok thongba singna yengsinhaningi ngasi fawda sangsiliba khongjang asi yamna mapung faba hoi ZFT amari satminariba loop amasum furukang loop singi lusing basingna pigiba instruction adu ngana sali sangshiliba khongjang asina maram oiduna tomina leibi MLA minister higher authority miyam amana center ga unana basakiba sima miyam gi pressure da ginaiki Miyoi kaya lanjinaduna leiringai da karamna census tawgadoribano ibobi state asigi irang asina maram oiraga lamdam asigi yum kaya uful onkibaga loinana miyoi kaya ama mayum thadokduna leiringai sida matawkramna yum kok amadi mikok thigadoribano haina Manipur Pradesh Congress Committee MP Shishigi President Okram Ibobina lengak thangakli wapamasi ngasi Imphal gi Congress bona pangthokiba Hana India ki Prime Minister Oirama Rajiv Gandhi ki marfugani thui mapok kumon thoram da phongdokibani thoram madur Okram Ibobina makha taraduna hai census taw haibise iyung kok amadi mikok thibani lamdam asita thokibi irang asita iyung kaya mai thadokrabani miyoi kya amana lanjinaduna relief camp da lairibani hauji oiriba phibam asida census tawba matamda asengba figure phangroi gomja english ngani ga ta kunga mathoida covid namaram oiraga matamatuda sathagani torama census yethoki maram maduna lamdam asigi hauji oiriba phibam asigi yenglaga census yethokatabani loina census tawdringai da NRC tawgadabani haina taksilakli amaramna Rajiv Gandhi ki matangna palladuna makna hai Laibasi ki Prime Minister Oirama Rajiv Gandhi na laibasi ki miyambu yamna nungsirami lenga asina nupi reservation ki thabak pekhat libasi Rajiv Gandhi na Prime Minister oiringai na pekhalam thabangni magna lauram liba thaudang aikoi punamana ningsing pam thu eki ngasi ki thauram madur MPCC gi makok thongbu lusing basing MLA amadi thomi singna Rajiv Gandhi ki photo da laikatun ikai kumna basu utki adi Lan home tuition ki maikaydi gi nungairaba paujel puduna laksari Class 1 dagina Class 10 phawgi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong chaba pizari aikhoigi services singdi experience and qualified tutors guarantee result personal learning weekly test highly effective learning ni satra sing loina bada amasum takpi tambi bada experience sahi kaya lairaba ojani satra singi su affordable fee oibaga loina akaknaba satra masing kharkhak laujagani Hauzuma contact tawbirao book tawbihau akhoi ki telephone number di 7629861851 ni